TV mieng tabiri basingbu nomaitem kajalna kurumjari. Hausin untagi oba pau pizari. Indian National Congress ke leader Rahul Gandhi na lusingduna ngase Manipur dagi hawadariba Bharat Joro Niya Yatra Tharom haudoknaba Rahul Gandhi ngase Nuthul Imphal yawrakre. Tharom asida sarau yanaba miyo sing yang khairom hembana khongjomda ngase ayuk pung 10 dagi hongna ngaiki. Manipur dagi hagodariba Mumbai fawa sakadariba Congress Party na siliba Niya Yatra Tharom asi ngasi dagi hagodariba sida Congress leader Rahul Gandhi na Manipur da laktuna Tharom asi haudokadauribani. Tharom asi hapta kangjaibungda pangthoknaba Congress ke makaidagi lengakta haizaba lekhrabani adubu ayaba piraktabadagi khongjomda pangthoknaba warep lokhibani. Masigi matung inna ngasi ayuk pung 10 rom tarakpadagi hauduna tongan mafam singdagi miyoi kaya khongjomda laktuna Rahul Gandhi lakpa ngainaki. Adubu ayukta Imphal International Airport da thungnagadaba Rahul Gandhi flight delay na maram oiduna matam khara thengthaki. Mahakna khongjomda lakpaga Joroniya Yatra Tharom haukani masigi damak akanba security na ngak seli. Panba yabadi Thawal district makaidagi thokiba order da miyoi lising ahum romdagi henna pundana hairakibani. Adubu Congress ke Rahul Gandhi lakadaba maram na miyoi lising ang khairom henna khongjomda tinduna Tharom asi saru yanaba leiri. Let's